ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤ ꯊꯥ 19ꯂꯣꯝ ꯁꯨꯔꯛꯑꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯁꯨꯅꯕ ꯈꯣꯠꯅꯕ ꯃꯤꯁꯨ ꯆꯅꯤ ꯍꯦꯟꯅ ꯍꯥꯟꯅ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯛꯏꯕ ꯍꯥꯟꯅ ꯁꯨꯅꯕ ꯂꯥꯛꯏꯕꯁꯤꯗ ꯁꯦꯟꯇꯔꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯅꯤꯄꯨꯔꯁꯤ ꯊꯑꯣꯏꯕꯤꯗꯕꯒꯦ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯁꯦ ꯃꯣꯏ ꯉꯥꯏꯍꯥꯛꯀꯤ ꯈꯨꯗꯛꯇ ꯇꯧꯕꯤꯕꯒꯤ ꯇꯧꯕ ꯇꯥꯔꯒꯁꯨ ꯐꯅ ꯀꯨꯏꯔꯦ ꯊꯥ ꯑꯍꯨꯝ ꯍꯦꯜꯂꯝꯃꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯦꯛꯁꯀ꯭ꯂꯨꯁꯤꯞꯂꯤ ꯒꯕꯔꯅꯔ ꯑꯃ ꯊꯝꯕꯤꯔꯒ ꯁꯤꯗꯩꯗ ꯗꯦ ꯇꯨ ꯗꯦꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤ ꯉꯥꯛ ꯂꯩꯇꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯒ ꯇꯧꯕꯤꯕ ꯌꯥꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯔꯥꯡꯗꯒꯤ ꯇꯧꯗꯅ ꯃꯤ ꯐꯥꯖꯤꯟꯈꯤꯗꯅ ꯍꯧꯖꯤꯛ ꯊꯝꯃꯤꯕ ꯃꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯅ 5-6ꯁꯦ ꯃꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯦꯐꯂꯤ ꯔꯤꯂꯤꯖ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯒꯕꯔꯅꯔꯁꯤ ꯎꯅꯒꯦ ꯃꯉꯣꯟꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯒꯦꯅ ꯑꯩꯈꯣꯏ ꯍꯪꯉꯨꯕ ꯀꯥꯟꯗ ꯃꯥꯁꯤ ꯒꯧꯍꯥꯇꯤꯗ ꯂꯩꯔꯝꯃꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ MLA 5ꯁꯤ ꯍꯧꯖꯤꯛ ꯔꯁ ꯇꯧꯁꯜꯂꯒ ꯒꯧꯍꯥꯇꯤꯗ ꯎꯅꯔꯒ ꯏꯃꯤꯗꯤꯌꯦꯠꯂꯤ ꯁꯦꯟꯇꯔꯗ ꯄꯥꯎ ꯐꯥꯎꯅꯕꯤꯔꯒ ꯃꯁꯤ ꯏꯟꯇꯔꯚꯤꯟ ꯇꯧꯕꯤꯌꯨ ꯃꯣꯏ 6ꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯔꯤꯂꯤꯖ ꯇꯧꯅꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯄꯤꯁ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕ ꯇꯧꯕꯤꯌꯨꯅ ꯑꯩꯈꯣꯏ ꯒꯕꯔꯅꯔ ꯎꯅꯕ ꯑꯩꯈꯣꯏ ꯆꯠꯆꯕꯅꯤ ꯑꯦꯄꯣꯏꯟꯃꯦꯟ ꯍꯧꯖꯤꯛ ꯏꯚꯤꯅꯤꯡꯗ ꯑꯩꯈꯣꯏ ꯂꯥꯛꯄꯒ ꯀꯩꯅꯣ ꯇꯧꯔꯒꯦꯅ ꯑꯩꯈꯣꯏ ꯄꯤꯔꯒꯦ ꯂꯥꯛꯑꯣ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯃꯗꯨ ꯀꯟꯐꯥꯔꯝ ꯇꯧꯔꯒ ꯆꯠꯄꯅꯤ पार्टी ऑफ कांग्रेस का INC की MLA माना सेल तौर गवर्नर से लेरमदबदी इशू से कांचलपना मरम तंगाई फदकी गिरीद थोब थोड़ो है फोटोद अगांग मचा अहूंगा नुपी अहूं तौरा हेक्ट कई मधुद थादोनब मरना नुपीसी लानब गवर्नमेंट मा तान चप है तारे लेरम तबू गवर्नमेंट ऑफ इंडिया ने ख्वाई नुआइतबसे सुचीरब टाइमिंग रेगुलर परमानेंट गवर्नर हापीदबसे इट इज वेरी अनफॉर्चुनेटली तहदब थबने सूद फन पे नहादे तौर मिनट 5-6 सूजलेना गवर्नर स्टेशन तौब जाए मादी स्टेटना असम चावरबनीना हूँ सूदो असेंब ख्वाई लाइब थीबनी अक्टोबर 28 अखोई ऑनरेबल मिनिस्टर यूनियन ऑनरेबल मिनिस्टर कनोना अखोई जयशंकर हाइबम लेबने याम नुआइतब थौदोक अमा हाइतारेने मणिपुर थोब थौदोक्तुना मरम ओइरगा इंडिया माई थीनब यारोइगाना हाइब खोप थेंगरमगनी मधु ख्वाई लेबक्तबनी मणिपुर थोब थौदोक्तुना इंडिया माई थीब यारोइना हाइबसे मिसे थीब यारो हाइबसे मणिपुर इंडिया से पाक अमा ओइदरबा हाइबदे हाइबा ngमोय अदुदा ब्रह्मादा थोब मरेबादा थोब थौदोक्तुना इंडिया को माई थीनब थबक तौब यारोइदे तोंगानबनी थोब थौदोक्सि लोइसननो होनागे हाइबि महत्ता ngसाइबि मणिपुर थोब थौदोक कईसु लेदना खनबा हाइबसे मसि लाइबक्तिबनि अदुननि हौजि थोकना ऑनरेबल प्राइम मिनिस्टर जोगारे ऑनरेबल होम मिनिस्टर जोगारे मसिबुद मेसेज अम लादा मसि खनगनो चाइनगनो हेक तौरदि यांग मतुंग खोकना वइ हाइदब खोतब तौदब हाइबसे सिना ताइ मदुदि खोइ मणिपुर से इंडिया से मन लेजबसे खोइ पुरा अटोमी मसा दो तौगासे मसि लेबक्तिबनि लखै सेंगे सिंदोपिरो तेसेंगारोगदि खांग मै केबाचि सुम लेसललोय अदा सुम इशुसि चांखाला सुम चाखला कामदि करी थोकना हाइबसि मसि हाइंगदबा खोइ हाइदब हाइतारे अचौबा सोय थोलकनी मसि थोकना होनाबा मतमदा तंगाई फदना जि गवर्नमेंट ऑफ मणिपुर अमुसु गवर्नमेंट इंडियाना हजिकी अंगांग हजि मचा बिखरबा मथांगना पमगा लेजरिबा अंगांग मचादुने नुपी होमदने मोय तरुक से मसि सोइदना थोबी विदिन 48 आवर्स मन थादोना खनाबियो कई मसिना फतंग दे थोरग मदुगी ऑल द रेस्पोंसिबिलिटी से मणिपुर पर गवर्नमेंट बीजेपी ने लेट तब गवर्नमेंट अदुगा सोमदना मपानदा खोगी सेंटरना बीजेपी गवर्नमेंट अदुगा प्राइम मिनिस्टर नरेंद्र मोदी
ꯑꯃꯁꯨꯡ ꯑꯃꯤꯠ ꯁꯥꯍ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯇꯥꯃꯣ ꯕꯤꯔꯦꯟ ꯃꯈꯣꯏꯅ ꯍꯣꯜ ꯔꯦꯁꯄꯣꯟꯁꯤ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏ ꯑꯍꯨꯝ ꯀꯣꯛ ꯇꯨꯡꯁꯤꯟꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯀꯔꯤ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯃꯣꯏ ꯇꯔꯨꯛꯇꯣ ꯍꯥꯏꯗꯤ ꯊꯨꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯇꯧꯖꯩ ꯑꯗꯨꯅ ꯃꯁꯤ ꯊꯥꯗꯣꯛꯅꯕꯅꯤ ꯑꯩꯈꯣꯏ ꯃꯦꯟꯂꯤ ꯇꯉꯥꯏ ꯐꯗꯅ ꯍꯧꯖꯤꯛꯀꯤ ꯒꯚꯔꯅꯔꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯤꯗ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯐꯦꯁ ꯇꯨ ꯐꯦꯁꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯈꯣꯏ ꯏꯅꯦꯍꯧꯇ ꯀꯗꯥꯏ ꯂꯩꯒꯦ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤꯚꯤꯜ ꯗꯤꯚꯤꯖꯟꯅ ꯍꯧꯖꯤꯛ ꯇꯧꯕꯗꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯠꯆꯕꯅꯤ ꯇꯁꯦꯡꯕꯗꯤ ꯁꯤꯗ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯏꯁꯇꯦꯁꯟ ꯊꯥꯗꯣꯛꯑꯝꯗꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯆꯠꯇ ꯌꯥꯗꯅ ꯑꯩꯈꯣꯏꯅ ꯆꯠꯆꯕꯅꯤ ꯃꯗꯨ ꯇꯁꯦꯡꯕꯗꯤ ꯊꯨꯅ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤ ꯃꯉꯥꯅꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯔꯤꯒꯨꯂꯔ ꯄꯣꯁ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯒ ꯄꯔꯃꯅꯦꯟ ꯒꯚꯔꯅꯔ ꯑꯃ ꯊꯝꯕꯤꯅꯕꯁꯨ ꯑꯩꯈꯣꯏ ꯑꯩꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗꯁꯨ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯩ